Triple IT Manipur da state asige mahairi amata tamlamdaba se yamna laibak thibani. Institute asida state asige mahairi sing tamnaba thaurang paikhatpa matam oire haina Governor Anusuya Uike na phungdokre. Wafamasi Indian Institute of Information Technology Triple IT Manipur ge ahumsuba convocation ge thauramda Governor Anusuya Uike na phungdokhibani. Mantri Pukrida Laiba Triple IT Manipur City Campus ke auditorium da pangthokpa convocation ke thauramada Governor Anusuya Uike na hai. Ngasi graduate ke degree fanglaba mahairi sing asida makhoi gi apokpi sing na asa kaya tawbaga amade makhoi gi damak chauthok chaba poklamgane. Triple IT Manipur se lebag asigi yamna maru oiba institute amade. Kumja Inglisingani sukna taramanga da Manipur da linkhalakhiba institute ase laibak asigi oina India government na linkhatkiba Triple IT kungi manungda amane. Haurakpa matamda Computer Science and Engineering amade Electronics and Communication gi lamda BTech course khag hanglamba do ngasidi PhD program yauna AI amade VLSI and Embedded System ge specialized BTech course hangdokle tabada apinba poe. Hauzik lamdamasida thokliba irang maragasida institute asina academic atmosphere ningthina thamduna mahai masin tamagi thabak sing ningthina chatharamba se apenba poe. Hauzik lamdam asida thokliba irang se mahosagi fibamda lakpagi lambiromda changsil lakpane. Northeast Region da Information Technology gi lamda hena khumang chausinaba pandamda linkhatkiba institute asida ngasi fawba Manipur ge mahairoi amata tamlamdaba se yamna laibak thibani. Manipur ke mahairi sing tamhannabage matangda state lenga ke education department na kari karamba thabak paikhatpa yabage haibage matangda khannagane. Amaromda institute asida lamdam asige mahairi sing nasu mahaimasen tamna bhotna se ngasi graduate ke degree fanglaba mahairi sing da yafa thousal piri punsigi khongcheta maithiba kaya laklabasu Ninghannaba tawdana pandam amaga loinana achangba miyoi ama oinaba hotnasi haina governor na makata ke. पिछले 12 महीने मणिपुर के लिए तनावपूर्ण और चिंताजनक समय रहा है, लेकिन यह कहना गलत नहीं होगा कि शांति पाने के लिए लोगों के धैर्य और दृढ़ संकल्प के साथ आज मणिपुर सौहार्दपूर्ण समाधान खोजने की राह पर है। ऐसी परिस्थिति में IIT मणिपुर ने एक सहज और सफल शैक्षणिक माहौल सुनिश्चित करने का साहसिक कदम उठाया है। मुझे खेलों में IIT मणिपुर के छात्रों की गतिशील गुणवत्ता को जानकर भी खुशी हुई। कुछ महीने पहले उन्होंने इलाहाबाद में आयोजित इंटर IIT स्पोर्ट्स मीट में भाग लिया जहां उन्होंने उल्लेखनीय सफलता हासिल की।